Ahanbada Muroibu Pau. Jamaga Kuntra Mangarak Suba Exile Degi Thoram Memorial Complex of the 23 Unsung Heroes BT Park Infalda Pangthokre. Kurum Jari ISTB Pau meeting Tabiri Bapum Namaputaram Nok Jari Pau Sandok Napizari. Forum for Protection of Heritage of 23 Unsung Heroes Andaman Chapter 1891 Sinduna Jamaga Kuntra Mangarak Suba Exile Degi Thoram Memorial Complex of the 23 Unsung Heroes BT Park Infalda Pangthokre. Tauramadugi Manuk Chana BT Park Taleba 23 Unsung Heroes ki Memorial Complex Taleba Kubamda Miamna Leisu Katuna Amasung Tumina Leptuna Ikai Kumdab Utke. Tauramaduga Mari Lenana Forum for Protection of Heritage of 23 Unsung Heroes Andaman Chapter 1891 ki Secretary N. Dinesna Manipuri Ingsog Lising Chanipan Marfutara Mathogi Landa Mamaleba Kitabag Lanting Nakiba Miamnati Sakanghautraba Andamada Pukiba Unsung Heroes Kunhumdoi Asigi Numit Ama State Lengagna Leptuna State ki Thakta Thoramasi Pangthokpiyo Andamanda Unsung Heroes Kunhumdoi Asigi Memorial Complex Ama Senggapiyo Masina Malem ki Miamna Manipuri Puwari Mayek Sengna Khanghan Bada Lambi Ama Oigan Haiki. Akoina the government da hiding body akoigi unsung heroes ki memorial statue je yungbire asigumda andaman da sum akoina athoba singsida ada leigiba mafam sida sigumba pillar ama yungbiba taragadi country myam sida ki laiba myam sida hujiki unsung heroes ki maming je hakta thambiragadi Mount Manipur kaina tholiba government tholiba je karigino haibagi hangbagi question ama lakani aduna hangbagi question do lakba taragadi akoigi Manipur ki history je masa mathandana global da leiba myam singsina adum Tiba Hor Potabani, woman, this side of the state, or function number Pangtok Pinaba, Ada, Sigumba, a memorial complex, and the Manda, Sabinaba, Haiduna, Paxans, Duna Lai. Manipuri Puwari ki Maramda Hagalagliba Mahirus Singda Kanghan Bagi, Tangai Fadabele Haina, SCERT ki Director Ahibam Romelna, Research Forum Manipur Reform Linkat Kibagi, Taramapalak Suba Numiki Ningsting Thoramda High Cray, Lamfel Pata Leba SCERT ki Multipurpose Holder Pangthokibada, Director Ahibam Romelna Mahakna Makhatana, Aikoigi Ladiba Nat Janabi Culture, Tradition Sing Hinghan Bahibasi, Hagalagliba Mirolna, Maruoina, Mahirus Singda Kanghan Bada, Syllabus Curriculum the Hapagi Tangai Fadabele. Mahiroi sing na national level da changdam na bada seruk yaba ngamna ba NCERT na cha da kuntra ka khapagi ayaba leibana karamba hapkadagi haibasi akhanga hi sing tanaraga khananingai oi hairi thauram aduda lobasigi leikidraba founder member Mayang Lamam Gaurachandra amadi Dr. Thokchom Bojendro gi photo da su leisu katuna ikai kumda ba utkibaga loinana minute ani tumina leptuna awaba phongdoki thauram aduda General Secretary Dr. Konjengbam Chinglen Khomba Maitaina reformasi chumnagi pandam ama fangnaba semkhiba lupna Furup ki apun basaktam ki yumfam oiduna masak takliba lon na chanabi amasung puwari ga mari lenana khang bakan bagi achet pa wakhalon ama galoinana linkhat ki balup amani haiki education ki the sports ki art and culture ki history ki geography demography ki putokre riya tareta home mo putomam to culture ki mayam jai pi mayam je masi akoina hingan value je waroina koi curriculum ki school like tamai da hapam da kale adu curriculum hapa idum kudum chadrisi khoi gi Manipur ngakta hapa yate akoi angang ji yagi level da national level de capital do ni na Manipur ngak tam nai da moi civil service da chowa parika bank yo ra ma yo moi khan do wane adu ne NCERT na pi da 30% ji hapa ya chugum magi culture university le sport university le aduna chugum mai mi kam lu mai am le loan kata da de jati mayam ji chanabi mayam loan le Ana mayam jigi lona ma koi 30% da half percent namda banina baroi number one kan bot madune haptu Social Awareness and Media Authentic Junction Samas Manipur Safong ki bacha hitara surakpagi mapok kumonga loinana get together ki thoram ama ngarang Kakching district ki Haibong Makhong public ground da pangthokre thoram aduda Samas Manipur ki Chief Advisor Riyazuddin Aribam, Advisor MD Islamuddin, Wabagai SC ki ex-MLA Fajur Rahim, Samas Manipur ki Chairman MD Yahya Khan na chingbana maroiba myoising oina seruk yake. Tauram gamari lenana, Samas Manipur ki Secretary Muhammad Nazimuddin Khana, Samas Manipur na Englising aniga tara mga da safong lakpadage, tola taraba kanalizitra basing, miyamdagi tongala basing, mapuroiba kaina krabi amide, awa ana taraba sing da tengbang pito na lakli. Tengbang polam sing Samas Manipur ki Admin Singh
amati membersingna angamba puthoknaduna miyamda pibani makha tanasu miyamgidamakta angamba thakta honakigani Samas Manipur politics ka mari amata leinade haike Tauramadugi serukama oina Samas Manipur ki editor admin singda appreciation certificate pituna ikai khumnaba utke Naha Singh fastest communication gi achauba awan bama lakpada manggil thariba WhatsApp ki khutangda punsin naduna apik pa imong amagum communicate toba horakhi lamdam sigi wakal manaba myo sing punsin naduna awa ana taraba khudak ki oiba tengpang piba idea sing sagatna bahoraki haukiba ing 2015 November gi kunnithoi nomaijing numita social awareness and media authentic junction samaj asi sapong kibani Paugi maraktan atem break mata longminase Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung taram nok chari pau makata na pisari Chahiya sigi September taramrida mafaudam gi satar thadorok padegi thokiba khutseng gi ising ichau aduna sokhan khraba imung singda lengak namatik chaba competition pu haina MPCC gi obviously department gi chairperson Sakir Ahmad na fongdoragli Kakching district ki Sekmai zinda leiba Sakir Ahmad ki yumda pangthokpa pawmi sing unaba amada mahak na makhatana matam adu gi thokiba khutseng gi isau adu khakta natana Thaubal Infalis amadi West ki mafam kaya dasu hanadagi hauna mafaudam gi ising thadorok pagi khutseng gi ichau thoktuna lakli haiba se jingna duna leirakpani haukiba September tara marida thokiba ichau na maram thokiba ichau maram chate haiduna Congress party na yengsilubada Water Resources Department na miyam gi yengdana damasi control tawramba thingnaki khutsem gi ichau aduna maram oiraga Thaubal Infalis amadi West ki area da yum farm amadi lawfam kaya ising thumjin kiba amadi miyoi ani su leikidaba adugi matungda MPCC gi president yauna mafaudam da sport inquiry chatluraba matung Manipur gi governor dasu hiramasi gi matangda thizinaba aiba cherol pisinke amadi chief secretary dasu wakat kiba laikre haike thongdok asi amukhana thoktana balengak na akanba action lokhatuna thongdok asida maraleba staff singi mathakta matik chaba cherak piu haina Manipur governor gi pukning chingsilakhi awasigi matangda thigatpinaba high court ta PIL ama thajakre madugi PIL adugi order haujik lakhre masigi damakta ngoina hangatcharabada ke Megachandra Singh honorable MLA bu hainingai leitana thagachari aduga haujik lengak ta haijening badi hairibi chawasina manghan ta hankraba adugumlaba victim sing aduda proper investigation tawbiraga matik chaba compensation si pibinaba appeal tawjari thohan geba thawdu asi amuhana thoktanaba akan be action lawkhat piduna maral leiba staff sing adudasu dandi pibi wa haibasisu haijage District Administration Bisnupurna My Bharat Bisnupur amadi NSS Cell Manipur ki matenga loinana Ek Bharat Atma Nibhar Bharat ki Unity March thoram ngarang Kumbi College ta pangthokre Let us walk for unity rise for nation haiba wakhalonda unity march ki khongchet amasu college sigi mahairoi amadi tongan ba school singi mahairoi kaya su sarugyaduna college sidagi SDO Moirang se Somarendrona lamthake thauramduda Mera Yuva Bharat Bisnupur ki deputy director Dr Salam Dhana SDO Moirang se Somarendro Kumbi College ki principal L Gopal Kumbi College governing body ki member L Ivomcha amadi college sigi tongan ba department singi HOD sing amadi Oja Singh su serugyake Lamsang Mayalekai Hundabi Lokolda Low Yain and Naba Paiduna Tamlamba for Way May Sakang the Basingna Tadok Pirambadegi, Awafam the Tariba, Haibong Popi, Lamsang Kunodegi, Tangzam Mahavir Maitegi Imunda, like minded Grove LNG Manipuna, Kudaki Oina Lupalising Manga, Mateng Pikre. Tangzam Mahavir Maitena Mahaki for Way May Tadok Lambabu, Pain the Ba Fongdorakli.
Kudi chino chai chu me ama semu na mar kan sa chi chu ne to ko to ya nuai je simdi ama thomo samne din nuai je Loshilakpada maroiba pamu kana pizere Jamaga Kuntra Manga Suba Exile Day ki Thoram Memorial Complex of the 23 Unsung Heroes PT Park Imphal da pangthokre Hauzik Fabigan Astibina Sandok Chaba Manipuri Pau Matang Selojere meeting Tabiri Papum Namakpo Mokana